ngasi article asigi maming ngasi khunailon asigi koluna chapkhai bikraba patra mitai ayiba Romendrajit Moirangcha miyoi bagi punsida sahi kundagi nanifu fawbagi manungsida literature politics lila amasung journalism na chingba tongan bahiram sing asigi mahau tangningi pasami taida masimak thokirami mahaki novel da politics ki mamisu phajana tarammi sairengsu idammi romantics tasu lam yongna ngaurami pasagi ten khraba punsi ase angauba nonglei nungsit amana hundok piram laba yamna chikpa mafam amada ngaihak churamba nonglik singna hangkhraba matungda thoklamba chumthangi phajabaduga changdamnabada sumthangi phajabana kaidonungdasu heloi pasami tagi punsi nungsibana thallaba thamoi sumaningai masak oiraba telaba chahi nifu taret ki matamni English ki fauraba novelist Virginia Woolf amasung James Joyce na singba modernist singi writing technique pasagi novel singda thengnai pasagi khui ase ngasi mak aikhoi gi mitna uriba nakong na tariba saktam sing ase wahi gi turi paiduna wakhal gi canvas tharaga reality gi masu taisinduna haising na checksina yeglak pa khuyek ngaktani amot pa namthiba hangoi ba tukot chavana thallaba thangal amasung pauna bazar gi khuraba gali manungge aron athuk ki mamlaba punsi kaya gi saktam sing adu mahaki maming leiraba imphal amasung masigi ising nungsit ki phibam hairiba novel adu da yamna economic oiba wahi sizin maduna yekhorak e wahi na yeglak pa saktam sing adu apa ba ikhoi gi mitmangda ahing ba sangsara ma oina uhalle kasarda leiba waja amana maramda manipur gi phajaraba ase amuktang hakthengna yengningjaduna imphal da koirakpagi wari ne imphal amasung masigi ising nungsit ki phibam piktak na yamna magul leiba novel ne hairiba novel sida manipur gi ihan hanbo oina English singa maga chamapan humudra humdoi gi Sahitya Academic Award pirakhibani ing kumja lisinga maga chamapan maudra mathoi ahi bagi phiroi numita phongkhiba kalimai mamangda laibak katpasu yawi kattabasu yawi hairiba novel asida taibang pangi manung amasung mapal ani gi khenariba sengbadu mayek sengna uthok e masa yamna nanba chandan chawa phajana thinba phajaba phizol setpa ngari yonba nupa amana makokta ngari sapu ama puraga lak e yengbada yamna dharma chenba lining laisol kanjaba mi hek male adubu kalimai mapa yobada kalimaida hanna phau yenglamdana chatkhe ngaihak leiraga jacket litpa bike thoba nupa ama lak e masak tu ubada lai khurumba hiramgadaba mi sungman hek mandavani adubu kalimai mapa yobada gari thongna lai ningthijana khurumjarame masini taibang pan asida khwaidagi ngaklibase all that glitters are not gold haibadumag yamna mayek senglak e mapan thonggi masak khaktang yenglaga pot amagi masak magun lepa yarakte hojik matamgi khunai asida miyoi bagi honglakliba masak mawong ase phajana machutana yekpa modernism gi khuida khut tharakpa piktakna magun laiba lairik ne kalimai mamangda laibak katpasu yawi kattabasu yawi hairiba lairik se pasagi khuida maha khaktangi oiba top pa ikhoi apa basingna phajana thengnai haigadaba phongdok ningliba wadu hekta ahenba wahi sizinadana chapsana haisinglaba khudhaiba carpenter amage uchalgum phajarba wahi singna mafam matam chana sizinai loktongbam pachami tai ingkumja lisingamaka chamapan nifu humdoi gi January taraga taret nongmaijing numita segarot thogda babok leikai imphal da pokhi hairiba matam se prithvi gi ani subalanjau manung ne mahaki atopa maming amana nupa macha haina sukawe ingkumja lisingamaka chamapan hompu humdoida metric parikya thai adubu pass tawrakte madudagi amuk hana parikya thage khankhidre mahak politics tasu yamna thawai yaujai Kaisamthong Communist Council gi General Secretary oirame miyam gi lusingbo oiba yamna pamjaba miyoi ne ingkumja lisingamaga chamapan hompuni panda Naharol Sahitya Premi Samiti gi General Secretary oirame hojik matam gi oiragliba pumtharaklaba Manipuri khunai gi masak asimag ahi bagi lairik singda mami phajana tai mahake na ta thiraba ahal ama haiba lairik aduda tahai uhoidraba yenghaidraba tamthiraba mi khara manba jiba mayam asina sanariba lila asi yengningdabadagi
na ताना तासिनद्रबा ahal amagumna tuminna leijarage haina mathanta warep laujaki ngasigi khunai asida satnariba democracy asina mina mibu ichuplaga maral paikhatpa yabage ningtamba adu phajana pe amaromda laidaba singna maningtamna suna wana sijakiba yabage ningtamba adu su democracy na laidaba miyamda pibiri asumna democracy na miyoiba khunai da amasung maruwaina aikhoigi khunai asida pirakliba sapu sing adu mayek sengna pasagi nobel singda mami tai matam sigi oiragliba imphal gi amotpa na thallaba masa ki da khanba mabuksel pikraba thawai kayana masing yamna khundariba masigi mawong matau sing adu imphal amasung masigi ising nungsit ki phibamda stream of consciousness ki technique fazana sizinaduna apaba ikoi busu loiba naidraba wakal gi isel amada taukthahali miyoiba ikoi gi wakal da second amagi manung da yairiba impression sing ase yamkhre wakal amagi mathakta wakal mayam ama namsinnarak e haujikta khalamba haidoke tawramba wa adu khanghaudana kawkhiduna anauba wakal mayam ama mafang khalakpa yawe ngaihak leiraga hanagi wakal paring aduda amuk hanjilak e hairiba ikoigi brain gi mechanism asimak pachagi novel singda uba phangi masigi khui asidi manipuri literature da pachami taina ihan hanbane oja nongmaithem tombina pachagi maramda ibirakhiba article sing parubada pukning yamna nungsirak e ojana haktheng nakhiba pachagi punsi amasung sahitya gi maramda yam marik chumna ibirakhi yam lairaba aibani pachami tai mayum nong yurakpa matamda ichadagisu aigi lairik sing asina nungsi haiduna mahaki phamung mayaida mahakna iba lairik mayam adu kolaga phammi hai khalubada thamoi kainingai oiba yam kapningba warini cha hotel da cha thakna lairik iba ngamba tanglaba ibani kalimai hotel da cha thakna ikhibani aibagi kalimai mamangda laibak katpasu yawi kattabasu yawi haidiba novel ase aigi mongphamda hangamaru khara hunbiraku lairabana loiba sanbe yangang mama machana chanaba wahi parengsing ase pachagi novel amada yaukhibani tola taraba leita lairaba singidamak kathokningbagi wakhal amade pachagi khui singda thengnai industrial revolution lakhibadagi malem pumbada lairaba masing ising isaugumna hengalakpa amasung nakal amaromda masagi maranagi lan paikhatna bohonarakpada ikai iki khangnaraktabaga loinana tamthiba henganarakpadagi miyoibagi wakhal khanbagi mawongdasu yamna chauna ahongba lak-e masiga iroinana sahitagi masakta tangai fadana ahongba laktaba yarakte saireng wareng wari macha nobel makhal khudingmaki khui singda miyoibagi miram chatta lakliba ahongba sing ase mami tai hauzik mi haina khangnariba jiba sing ase kayamuk tamthirabagi haibadu asibada thika tawba ngamlei lupa lising kun paidaba miyoi sing hospital da sirakpa sungya yaroi daure aduna khangba tare haujiki matam ase hingba amasung siba animak paisa tingi yamna luba matam haibadu oire oja tolhange sumang lila igi mahauda hingesu yadaba sigesu yadaba masibu kari aino haibadu ningsinglaki masini aikoina ngasi hingliba punsigi mahing matang asidani aiba Sri Birena lamdam ase anauba lamdamni misu leite laisu leite karisu leite ihang hangi hairam leba ngasigi yuk asida hingliba taibang mising ase kabi birengi mitta mi oina uba ngamkhidre kari oina uribano khangde ahangbo oina ure hairi masimak modernist amage natraga postmodernist amage midyengni amuksu mina mibu angam na hetu hanariba mawong ase lamabam birmanina muktrubi hangoi amasung lin haiba wari macha aduda phajana uba phange muktrubi sing adu hangoi borabi amana chai hangoi adu amuk lin amana pumyot yotsin khi asumna angam ba sathok nabagi wari ni matam asidane pacha mitaina yamwana hingamleba amasung lairik mayam ama iramleba se pacha mitai se ingrazege genius haibadumak hek kauba yai pacha mitai gi punsi ase ngasi gi contemporary society asina sabkhairaga yamna wana hingjakhiba adugumba punsi amani luxury fashion amade ngasi gi motlaba kunailon ase pamkhidaba miyoi ama oikhi mahak tasengna anauba alternative society ama pamkhiba ayi bane
अदुगा इरमदा मणिपुर की वैना इहान हानवा नेशनल साहित्य कला एकेडमी अवार्ड फंगबा ngamkhiba तांगलबा इबने।